ngasisu mayam kana taram nok suri ngasisu football ga chatharibo 2026 handaki world cup asiga maile na badum thamjagi ngasigi content topic asisu hai batare mayam na thajadaba mayam na sel ga thana dana toriba koi ge sel kayama mangba yawnari bani handaki world cup sidai tare yo su yawai hana dagi koi winning streak saana lerakpa team kayam su yawri aduga hope song lejaba thane dagi koi ge world cup hai football sina hek lerakpa dagi sagon football hai sagon naraga laba country kayama example si Brazil adagi Germany ko mayam sing thana riba koi ge hana su record kayama thamkraba world cup kayam su lawkraba country sing hai batare se example Italy fawba thana sahi term ani om sujala abani qualify oi ngamdri sai tare masi koi ball matum tai hai badoni ko matang si thamjani ngase aduna hataki world cup sida angakpa kayani thoibase nauna qualify orapa team kayama asuk matik mapangan kanba adagi sanariba mokogi speed accuracy possession asuk matik fajarakpa angakpa dum phaunai hai tare ko se example nan sana ki ba koi Argentina amasung Cape Verde haiga khangnari ba koi ge volcanic island tarana yom pusalaga sem adum lo mioi lakma khata leba adum lo country macha hai tare koi gi influencer streamer khana su koi gi sarcastic oina memes scam semakpani 1.5 billion leba India da 11 player khak puthokpa ngamdri basi karigino but Cape Verde pikraba lakma khak leba sidagi di mapangan kallaba hataki mayam su yambirang ne hetare ko makoi gi influence makoi gi sanabagi mapangal strength adagi hanbale to stamina adagi speed moi gi accuracy asuki matik fajaki ko adum koi gi Messi gi fencing ayam ba haiba tare adum thamoi loidri fawba thamoi ning launi yengna khibani hatai asuki matik fajaki adugi match to su aduga England ga su round of 13 da sana ki bokoi DR Congo haitare madu da su ke dawi England su asuki matik awaba dum nangki loi fawba da haitare asuki matik dum wana hantoki ngamki but awaba ndi oigi haitare nauna koi gi salai ba koi qualify oriba country sing asuki matik singthani ngai oi haitare Brazil koi Norway gi makota lehore adagi Germany lehore tambangam di haitare nauna qualify ori haidana head sole have su ya di haitare sina si oikre ngasigi men oina positive topic asidi kain hoi matamda mamangda koi Colombia gi player ama mayam su thoin hen tabiram ba yare koi Andres Escobar Colombia gi adum lob star amani haiba tare mahak ase masada 6 to 12 times haiba tare noi maru palaga leikhidaba thona farba dum lob koi gi Colombian player mani hai tare magi posi wari matek amatang thamjege heduna content asi samjak pani loi fodum eng chamin si history da hoji fawadum sonadru lehoraga daba adum laba player amakhangni Andres Escobar Colombian player ni haiba tare ahamada masi kari gi damakta murder tawkribano world cup manung saras hanana ni ko kari gi damak murder tawkribano aduga matam jugi Colombian player sing Colombia gi leriba drug cartel hai tare Pablo Escobar haina khangnariba maga kari mai leinai ma hai player sing dugi funding kanana chawi kari gi damakta hariba Andres Escobar Hatkhi no haibasi samlapna marik sumna thamjage hamadi yengminasi mangasi 13 March 1967 da Medellin han khangnariba Colombia gi mufum asida pokhibani aduga mahakna lekhidaba sina 2nd July 1994 hariba mafam Medellin mai pona pham asimakta dani ko suicide na che murder ni haitar nomai guli kayama palaga lekhidaba adum laba player mani US na host torga pangthokiba 1994 gi adugum laba FIFA World Cup aduda hariba Colombia gi team ase koi gi matam jugi koi powerful player koi gi Pele na fawba magi favorite koi gi squad ni favorite team ni haina phongdokiba matam jugi haidi 1994 tu gi final fawba Colombia na log ni haina panakhiba matam ni kumja sahi ni haiba tare matam juda hariba Colombia se hantak ta so koi gi Mexico da so koi gi drug cartel ama koi gi city mayamak ta da koi gi security force singa kuthona da lekhidi adu main tawdana 1994 means adu ai matam era adu koi gi Medellin hari koi city koi gi mafam asi men oina koi gi Colombia hai tare ko Colombia Mexico moi city kaino drug cartel marang kai leiba drug cartel singna panbal lamni hai tare aduna matam du su Colombia gi Pablo Escobar na koi gi hariba koi gi Colombia gi squad se masi fajana funding tawi hai aduga every player sing mana law hai matam da dum kauba ngamba aduga means toy oina sum sina ba hai batare adagi magi friendly match oiro amo oiro si sana law ai gi on the ground si hano log ai magi makha da mana funding taw thamba dum laba squad amo oi hai tare matam dugi 1994 ge dum laba Colombia gi squad team se hai tare adubu Colombian force ki adum laba koi gi yam haising thoira ba hai tare rooftop shootout hai tare means attack makhala mane ko koi gi some underground or some terrorist or natraga some koi gi drug cartel sing ma koi gi building ama manung da lere masi command attack taw ga da gi hai kanda
building natrag structure infrastructure amagi roof mathak koi landhaba haiban landharak hatpaduni koina rooftop sort out haisi madugi attack to the mass ki Pablo Escobar 1993 da means 6 to 7 months before that 1994 World Cup haitar madu mang da masi hatkre madugi matung maha ki taraga su mana funding tawrame ma sigrena squad to independent oirabra habdi oibanati mai makhada de hulba kayamna dum salai bani habitare aduna matam dugi squad su asuki matik fazaba aduna pele fauna adum favorite ni hariba kogi sahi dugi World Cup follow nen panari bani mayam su amusu rumor oina khan hainare se kenai kanda hariba player sikhiba murder tokyo player Andres Escobar su magi maringda Escobar tapi Pablo Escobar su Escobar tapi means some maduda kogi relation khara aronba agenda khara leibra gan man rumor to but madu mai leina deko sahi dugi June 22 da taba dum laba US ki against US ka sanakhiba match da accidentally haitare US na crossing torpa fast ama Andres Escobar na defend to matam da soiduna makoi gi goal da means masagi on net koi on goal oina san ki haitare madu sumna hoji oiriba condition si oiraga di kharasu pharamba su yai matam du da di drug cartel na makoi se completely funding completely everything makoi na dum monitor taw leibani aduna World Cup se loidringai da any senba or lehoba no order lehoba or provincial lehoba sing adum yum dhanaba ngakani aduna masu adu sela matung yum da hannaba honarpa matam da magi friends colleagues singna matam khara stay oiki leikisi haleiroi si haibane adamana phongdo khibasi life doesn't in here sida punsi lo sangada banate miramda ai lamda man kano da hangani hara dum halakpani haitare kitang su kiba khangda na haitare ko kasu tawroi drain isam sam halakhibani adubu medaling khoi thana leba ilplavodo haibam fam sida Andres Escobar sina bar ama visit to lakpani adugi matung ama liquor store ama da satla matung da mu El Nido night club sida ma se finally masida segedoi ni ko masigi mai matung ya dum inner labani hoigi yam magi hogi Pablo Escobar lekhidraba matung hoigi yam powerful oiba drug lord ani hoigi brothers ama lei hoigi Galan brothers hain khangnaba makoi sina dum follow tawraga inner dum lakpani makoi se comparison khar tawnare aduga entry sina hoigi car masana thoroba car sida sa ek changbaga after some comparison haitare ko Galan brothers sina 6 times kapani 45 minutes later hariba player Andres Escobar si khudak mafam du lekhide haitare aduga makoina laurami se kaino every shot kapa shot khoding maki goal hain lauraga kapani haitare means adudi kari maram gino mana on goal ama soiduna accidentally chankhibado madugi damakta kapani habase ifong phongnare aduga akoi baduda GOAL haina goal se tum tharamba su thengnai haitare yo hoji matam da di sing se thok taba su yai haibata re ko haidi complete khoi gi adum laba khoi gi site ki order carton fund tawba adu ma tawba hoji di adum masi kana su leitre haitare government adum sponsor tawraga paisa ka thadaraga tawnar pa ngaktani na ko aduna magi shoki ba accidental deflection masa aduna on goal ohen khibaduna magi punsigi oiba death sentence ama oiki haitare ko adugi thodok se sathariba matam dugi 1994 sathari World Cup to loidribani ko ma sibase am chathana makoi di north stage to le hore halabani halaga manan loire na halak sabai wani adum matam du da World Cup ti continue to ribani haitare aduna miyoi kayama koi gi lamdam kayama ki hata to country kaya gi miyoi kayama na dum sadly mourn togi awa phongdo ki haidare ko magi kwai thongna phabo wahi se kaino kan my friends sing hai se yari makhai matam kara stay low ingna leigi si haleiro si hai bani man hai se my life doesn't in here hai bani my pusi loi do nate I must show my face to my people ai gi praja sing du da ai gi sak soi ut kani na ma se dum ignore tar ka lakhi bani aduna su maram kitang mamanam sing na hairam du thintharaga matam kha lem taraga ti madu thom da basu yai natra adubu thona phavani hain lowe adui matung magi thawai yaudra bhaksang jugu leiron chanami damakta miyoi la amaga lising kun henba dum laba Colombian singna 10 miles hena koi magi funeral kanosi coffin zipur laga funeral site pawba laga dumai tawna biri chauki phumki haitare ko matam ma 27 years sahi kuntere tangai ri ko aduna magi statue amasung si Medellin da leiri masi kainai kanda in history of football da sugo kawbu ngamoi da badum laba thodo amani haitare masi ki story simtang thamjage na mayam da content samjarak pani adugo losilakpada koi gi hadaki chathari bo World Cup sigi winner sing adugo participate tawriba team sing aduga hariba World Cup sibu sinbada paisa kayam sangi haibadu sorak pantang thamjage andaki pangthoiba FIFA World Cup se lorapa matam da winner na fangadaba se $50 million in prize money oina ko aduga whole 48 teams ni masida
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖ ꯌꯧꯗ꯭ꯔꯒꯁꯨ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯖꯇ ꯂꯩꯍꯧꯕꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯖ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯍꯥꯏꯔꯤꯕ 48 ꯇꯤꯝꯁꯤꯗ ꯄꯨꯟꯅ ꯌꯦꯟꯒꯗꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯦꯠ ꯑꯦꯃꯥꯎꯟꯠ ꯃꯤꯟꯁ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯁ꯭ꯇꯦꯖꯇ ꯂꯩꯍꯧꯕ ꯅꯣꯛꯑꯥꯎꯠꯇ ꯂꯩꯍꯧꯕ ꯋꯤꯅꯔꯒꯤ ꯔꯟꯅꯔꯒꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯥꯏꯖ ꯑꯄꯨꯟꯕꯁꯦ $871 million ꯁꯤꯟꯒꯗꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞꯁꯤꯕꯨ क्वालिफाई ꯑꯣꯏꯔꯕ ꯅꯦꯁꯟ ꯑꯃꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯦꯠꯂꯤꯁ $3.5 million ꯑꯗꯨꯝ ꯐꯪꯒꯗꯧꯔꯤꯕꯅꯤ ꯋꯦ ꯆꯦꯝꯄꯤꯌꯟꯁꯤꯅ $50 million ꯐꯪꯒꯅꯤ ꯔꯟꯅꯔꯁ ꯑꯞꯅ 33 million ꯑꯗꯨꯒ ꯊꯥꯔꯠ ꯄ꯭लेꯁꯅ 29 million ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ ꯐꯣꯔꯠ ꯄ꯭लेꯁꯅ 27 million ꯁꯨꯃꯥꯏꯅ ꯐꯪꯒꯅꯤ ꯑꯗꯨꯒ क्वार्टर फाइनलिस्ट ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ 19 million की चांग फंगनी अदुगा राउंड ऑफ 16 फाउ संग टीम सिंगदुना 15 million की चांग फंगनी अदुगा राउंड ऑफ 32 फाउ संग टीम दुना 11 million फंगनी अदुगा ग्रुप स्टेज ता लेहौ बाय तारे मखोइना 9 million की चांग माय फंगनी अदुबु हदक पांथोइबा यूएस मेक्सिको कनाडा पांथोइबा वर्ल्ड कप मोखोन होस्ट पांथोइपसिदा संगिबा सिनबा लांगबसिदा मैनेजमेंट सिदा संगि पैसासे असुकी मतिक नेमी हाय तारे कोई ममांग पांथोकी कटार पांथोकी मैनेजमेंट कोई अमाउंट दु येंगोरदे हाइतारे कइनो कांदा हुजी अंदर यूएस का मेक्सिको कनाडा पांथोइसे ओनली $13.9 billion खक चंगे अदुगा कतार गिदना $220 billion चंगे कइनो कांदा यूएस मोइगिदि कइनो कांदा लेरंबा हाना इंफ्रास्ट्रक्चर सिंगदा जस्ट रिपेयर तो सेंजब खक्तनी हाइतारे अदुगा कतार गिने कइनो स्टेडियम खुदिम नौना साखलपा अदगी लंबी थोंग एवरीथिंग इंफ्रास्ट्रक्चर डेवलपमेंट सिंग मकोक्तगी जीरो दे हौरपदुना पैसासे असुकी मतिक संखी हाइतारेको सिगी मतेक सिदंग थमजगे फ्रे हेना नुवाइबा फुटबॉल सी स्पोर्ट्स रिलेटेड ओइबा को वर्ल्ड कप सिबौदी हाइतारे खदम स्पाइनल ओदम स्पोर्ट्स रिलेटेड ओइबा सेमना होनजरके अदुगा अदम मसिगी चैनल सिदा पुजरकदब कंटेंट से एवरी एजुकेशन रिलेटेड ओइबा कंटेंट सिंग पुजरकनी मयाम सोयना अदम स्टे ट्यून हाइतारे को ngair lebiyo मसिगी मताई तिनजगे